Apple gi iPhone 16 series ngasi Mumbai gi BKC store da launch tawragani hari. Series asida iPhone 16, iPhone 16 Plus, iPhone Pro amasung iPhone Pro Max ki tongan ba model sing yauri. iPhone 16 gi mamal lupa listing humfutara mapan chamapan dagi hauraga. iPhone 16 Plus na lupa listing marfu mapan chamapan dagi haugani hari. iPhone 16 gi storage capacity 128GB amadi 256GB oiba matamda iPhone 16 Plus na 512GB oigani. iPhone 16 Pro na 128GB 256GB amasung 512GB gi storage daba model sing da fangani. iPhone 16 Pro Max na 1TB storage model da fangani hari. iPhone 16 Pro gi mamal na lupa lakh amaga listing tara mapan chamapan dagi hauraga. iPhone 16 Pro Max na lupa lakh amaga listing nifu mari chamapan dagi haugani hari. Inchi taruka dasmik ahum dagi inchi taruka dasmik mapan chawba display oriba iPhone Pro series asina hausi fawbagi iPhone gi khwaidagi chawba display oigadawri. Nauna hakalakliba features singi manungda Apple gi technology wanglaba artificial intelligence na mapung ori 6 core GPU yawba A18 Pro chip na hanagi iPhone series singdagi chada kun hena yangna mathok tawhanba ngamgani haina Apple gi source asina hari. Amaromda ahanba oinai India da iPhone Pro series assemble tawbani hari.